Manipur Trending News na tunga-tungan ba reliable source hindi kila kutsaraga matamatang di oiba maru ega ipasu patul kanchari. NRC na illegal immigrants sing takthokibada choba thogdang lawani September mga Rambay Tengol General Headquarter gi Control Room Operator Lystrom Robust na thadrok chirol amana ngasi kuki militant singa India lengaka project pinaba suspension of operations su agreement makhatana sangduki basina lamdam sida nungnang ba pokale lamdam sida laiba kuki gi population asi ayamana illegal immigrants sing kuki militant singa lengaki thabok thoram sing phongna sinakibagi taong kyasu laikiba asina tangdu laitaba hanjin hanabagi process ta chaun akaiba piri haibasi pungmagna khangnare situation asigi yengduna National Register of Citizen NRC chana halabadi illegal immigrants sing asi tathokibada chaun mating oigani Rambay Tengol na lengaki rule of law hena mapangal kangkhan hanaba appeal tawi amasung lengaki thabok thoram sing sawatkani haina pongdorpi makha tarpada akhoigi lamdam masida social media oriba YouTube Instagram Facebook na singbasing asi hingkiba tarabadi ekwai kamdogani isa da second ani khatang draft story view haiba asi Nepal lengang na Facebook yauna atopa social media platform singi mathakta athingba thamkhre Nepal lengang na Facebook Instagram YouTube amasung atopa social media platform singi mathakta athingba thamkhre lengang na athingba thamkiba du apiba matamgi manungda leipak astugi Ministry of Communication and Information Technology da social media platform singna matam chana register tokidabadagi ni hairi ministry na tokiba notice amagi matum ina social media companies sing asina mamang thagi kungani pandagi hauduna chayol amagi manungda ministry sida register tawtabani haiki lengang na pikiba matam lokiba phawda Meta Facebook Instagram WhatsApp Alphabet YouTube X Rediff amasung LinkedIn chingba achouba social media platform singna ministry da application sing pislakti haibagi maralda thingba thamkibani TikTok Viber with Nimbus amasung Popo live na chingba social media platform singi listing ministry da lairi Telegram amasung Global Diary di ministry na ayaba pinaba thawang tawi haisu ministry gi maikadi gi fogdorki Nepal lengang na thingba thamkiba sida Facebook amasung atopa social media company singna makogi oiba warol amata fogdorpa laiti hai Nepal lenga ki Ministry of Communication amasung IT Prithvi Shubha Gurungna Chairlog na pangtokiba platform amada Managing the Youth of Social Network 2023 gi makada social media platform sing asi atingba thamna ware lokibani hari makha tarpada matau tawjaba IPS Officer da Dy na natik kari leidana haibagi wathok chawtor kai Mumbai September date 5 Maharashtra gi Apur district ta loan yadam ongda chatharamba laingoi pekwi thawam tabak thoram singi matangda IPS Officer amana thihubagi tabak chathabada Maharashtra gi Deputy Chief Minister Dy na IPS Officer aduda natik kari leidana haiduna eduna ki hen khanghanbagi video ama viral orpadagi chaun wathok oire Nationalist Congress Party NCP gi luchingba Deputy CM Dy na phungdokhiba wafum sing asi Maharashtra gi opposition gi luchingba sing amadi social activist sing na kan bumoongda yaningba phungdokhiba loinana ki hen khanghanbagi thabak adu senja thumja ka mari leinaba amadi ran bumoongda power sinabani haiduna Deputy CM Dy khudakta thadu kadabani haina dakshinkre agency ki pauna phungdorpa matung ina Maharashtra gi Solapur district ta loan yadam ongda pakhalak liba laingoi kerieng gi thabak thoram sing asida Deputy CM Dy amasung mahakna luchingba NCP gi worker kya chenai hari masi matangda Madha police station na case ama lakhotkhre amaromdana Ukraine da nongchuklong gi lanmi sing mathau toholabadi kuthagani President Putin Russia gi President Vladimir Putin na Ukraine da nongchuklong gi lanmi sing thamjilaklabadi Moscow gi lanmina atamna na kuthagani haina kihen kanghanbagi wapam phungdokre ing tappa purunabagi matangda Ukraine ga chanaripa nongchuklonggi leipak singna Ukraine da security gi guarantee pigani haiduna phungdokra matungda President Putin na nongchuklonggi lanmi singda atamna na kuthagani haibagi wahum asi thamkibani nongchuklonggi lanmi singna Ukraine da mathau torabadi tungda Russia na amukhana landa chathaba ngamloi haina ipki maikei dagi phungdokli nongchuklonggi leipak singna haukleba pirep adubu singna raduna Russia gi President Vladimir Putin na leipa adugi nongpok thangbada leiba Vladivostok city da pangthokpa economy forum da karigumba Ukraine da nongchuklonggi lanmi sing mathau toba kharabu urabadi lanmi sing aduda atamna Moscow gi lanmi singna kuthabagi thabak chathagani haiki Ukraine da nongchuklonggi lanmi sing mathau tohonba haibasi tungkoina ing tappa puruknabagi thaong amanate Ukraine gi lanmi singna nongchuklonggi lanmi singa achetpa mari leinariba sina ungkhatnaba thohalapagi maru oiba machak ama oiri ngarang France gi President Emmanuel Macron na Paris da pangthokpa mifum aduda Ukraine da nongchuklonggi leipa kunga tarupna security guarantee pinabagi wafam thamkiba adubu President Volodymyr
Zelensky na afaba khongthang amani haina phongdokhiba loinana lawkriba phirep asi yamna machang oiba khongthang amani haiki Ukraine da thamgadoriba nongchulonggi lanmising asi front line da mathau tawhaloi adumapu lanmising asina Russia na nauna landarakpa matamda ngakthoknabagi pandamdi lei haina France ki President Macron na makataki Amarumda Russia ki President Vladimir Putin na Moscow da Ukraine ki President Volodymyr Zelensky ga hawjik soknariba lal asi losinaba wari sanasi haina hawkibabu Ukraine na yakidre Ukraine ki Foreign Minister Andriy Tsyviana thamkiba warol amada President Vladimir Zelensky na Russia ki luchingba Vladimir Putin bu hawjik chathariba lal asi losinaba lepak tarit ki manungda amada hekta unabagi wakumsing thamki Ministry Andriy Tsyviana makataran hai Austria, Vatican, Switzerland amasung Gulf ki lepak ahumna Ukraine amasung Russia ki marakta ingtapagi wari sanabagi yumpu oinaba thawang tawduna leiri haina phungdokpaga loinana President Zelensky su wari sananaba matam amaitata thawang tawduna leire Minister Andriy na Russia ki President Putin ga yaba amledaba proposal sing thamlaptuna ithokledaba thabakta thawa yausili haina su mara sirakri drug lalonba thingnabagi damak US na fighter jet tara mathau tawba hawankhre Washington United States na drug lalonba singi matakta operation chathanabagi damak Puerto Rico airfield da laipak asigi F-35 fighter jet tara mathau tawba hawankhre US na drug lalonba singi mayukta lakholak liba khongthang asina Venezuela gi marakta chauna ungkhatnabagi machak ama ohelkli Donald Trump lengak na US da kanglon kaina drug puslakpa tingnabagi lakhotpa khongthang gi saruk ama oina Southern Caribbean da laifak adugi lanmina drug lalonba singbu mayuk nabada hena kudongchanabagi damak fighter jet sing asi mathau tawba honkibani US na Peninsula dagi America tamna drug puslakpa hi amada landa chathaduna mioi taraga mathu hatkra matung humni gi manungda ahongba kaya laktuna fighter jet sing asi mathau tawhanaba President Trump na yathang pikibani President Trump na fighter jet tara Puerto Rico da mathau tawhanaba yathang pikiba sina Latin America da singthaningai oiraba lanmigi campaign adu changsinba hokibani fighter jet tara adu Southern Caribbean gi mafam singda lariba narco terrorist organization singi mafam singda operation chathanabani hairi hokiba chayol asidasu US na drug lalonba mahanabagi pandamda Southern Caribbean da langi jahasing mathau tawba honki makatana khongjang oina US ki sailor amasung marine lising mariga chawnga amukta puduna chatpangamba lalgi jahas manga amasung nuclear gi mapangal leraba submarine amasung lamdam aduda atu matamda mathau tawhanaba pirep lokre drug lalonba singbu laksinabagi thawrang ama oina US ki 22 suba marine expeditionary unit na khathangba Puerto Rico da inthaningai oiba training sing chathaba hokre hai video si pawdamada soikilam kiba wa suma pigani channel si bunuk sibiduna share amadi subscribe to bibi damo haingai tan tharpa khondok sari amadi makhatana myam gi seba tawba ngamba ojege